Delhi excise policy scam ga mari leinaba money laundering case da chenabadage Tihar jail da leirakhiba Delhi ki Chief Minister Arvind Kejriwal bu Supreme Court na interim bail peekhre. Supreme Court ki ruling amagi matung ina Arvind Kejriwal bu mathang tha June gi tang ama fawba interim bail peekhibani. Justice Khanna amasung Justice Dipankar Dattana saba bench ama ngasi phongdokhibagi matung ina iramasigi matangda athubada marik chumba order ama thoklagani hari. Adumoinamak Delhi ki Chief Minister Loinana Aam Aadmi Party AAP ki Supremo ase June gi tang anida Prison Authority da surrender tawgadabani haina khanganki panbayai Delhi excise policy scam ga mari leinaba money laundering case da chenabadage Arvind Kejriwal ase chahi asigi haukiba March 18 da Enforcement Directorate na pharaba matung case asiga mari leinana May 10 fawba judicial remand da Tihar jail da leirakhibani.